Manipurda mayum makai thadoktunna lanjennaduna leiribasing masagi maramda Hanjinnaba Centerna Permanent Solution Puthokpiyu haina Manipur Maitai Pangal Welfare Organization MMWO gi President MA Chesaba na fongdokre. Wafamasi ngasi MMWO na marirak suba oina laikhidraba aiba kayamudin pukri mayum gi ningsing thauram Major Kulda laiba Manipur Press Club ki Loktak Hall da pangthokpada Chesaba na fongdokhibani. Thauramada laikhidraba aiba kayamudin gi mafamda ikai khumnaba utpaga loinana maira chukhatuna thauram haudokhi. MMWO gi President Chesaba na haikibada MMWO na saireng changdamnabagi thauram amasu pangthokli maramdi aiba singna irakpa saireng irakleba wahai sing aduna lamdam asida hingminariba kanglo furup khudingmak nungsi chanana laiminanaba hotnabada achouba thodang lauri. Maduna maram oiraga haurakliba naha singda henna pukning thogatpaga loinana makha tana makoina thodang launaba pandamda thauramasi sinbani. Lamdamasida ing tapa puraknaba hotnabada amadi kanglo furup sing nungsi chanana laiminanaba aiba aibi kaya leptana thorakpa mathau tari. Laikhidraba aiba pukri mayum kaya mudin amadi layoikraba aiba singna lauramliba thodang adu ngasigi mirol asina kauthokpa chumde. Makoina kunaida piramliba nungsibagi ichel adu aikoi khudingmak na ngakna chatpaga loinana henna chetsinaba hotnaminasi haiki. Thauramada Sahitya Academy Awardee BM Maisnamba Writers Union Manipur gi former President Arzul Kabir, Sahitya Academy Awardee Translation MM Ahmad, Manipuri Sahitya Parishad Literary Award Inglisingani kunmanga Dr. Rahizuddin Sheikh, Fox ki President BM Yaima, USMDC Kairau Kendra ki President Alhas Islauddin Amadi MMWO gi Chief Advisor Hasimuddin Moinam Mayumsu Sarukyaki. Ngasi yai faraban nongmajing numit asida laikhidraba ahal libungo aikoi khwai mayamna ikai khumnazariba pukri mayum kayamudin aiba si laikhidabagi mapuk habitara ikona ningsingbo numit amakhak oina ngasi gi thoramase Manipur Maitai Pangal Welfare Organization Sairing Competition amakhak pangthok sabani hairiba sairing competition asi pangthoklibagi maruoiba maramdi lamdam sida inkhakliba aiba naha kayabu interest piba pukning thogatpa habidi aiba singsi moigi thodang ase lamdam sida laiminariba kangluk furup aikoi maselgi marakta makoina yamna sawba dai ta amal lowri aikoi masen nungsi chanana laiminabada adugumlaba aiba sing adubo aikoina ngasigi asigumlaba program asi pangthoklaga makoibusu aikoina pukning thogasaba amadi makhatana su hena lamdam sida afa afaba lairik kaya iratuna laiminariba kanglup furup masengi marakta nungsi chanaba santi leiba saukhatpa lamdam ama oinanaba honabada aikoi punna saruk yaminasi amadi aiba sing lobiriba thodang ase hena sauna lobba ngamnanabagidamata aikoina makhatana su aiba kaya ama tholanunabagi pandamda ngasigi asigumlaba Manipur Maitai Pangal Welfare Organization ngasigi asigumlaba sairing competition ase sinjabani aduga oirakliba hauji tangdu leitadaba phifam masida aina haijaning badi ekhoigi lamdam se khangkhong sairaga leiba mapa mabi pandraba aduguma lamdam ama khak oiraga leire haiba sigumlaba phifam masida leiriba se ekhoigi center gi lengak amadi Manipur government ki administration da leiriba kangu sinasu athuba matamda ekhoigi miya masibu Lanjennariba leiriba miya masibu athuba matamda aidi shaisha gi hana leiramba yumda singda hanjil halaganda tangdu leitaba saukhat pallamda mama oinana bohona bada hena kumang sausinana ba angamba thakta hona biyu amadi asigum mathaudo ase makhata na thoktana bagi permanent oiba solution ama puthokpiyu haibo afam ase thamjage.